ꯃꯔꯨꯞꯁꯤꯡꯕꯨ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯒꯤ ꯄꯥꯎꯔꯧ ꯄꯥꯟꯊꯩ ꯃꯅꯤꯄꯨꯔꯤ ꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯗꯨꯕꯨ ꯃꯈꯥ ꯆꯠꯊꯗ꯭ꯔꯤꯉꯩꯁꯤꯗ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯀꯥꯟꯅꯩ ꯍꯥꯏꯅ ꯈꯟꯕꯤꯔꯒꯗꯤ ꯂꯥꯏꯛ ꯅꯝꯕꯤꯔꯝꯃꯨ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧ꯫ ꯏꯄꯥꯒꯤꯗꯤ ꯅꯤꯡꯊꯧ, ꯅꯤꯡꯊꯧꯒꯤꯗꯤ ꯁꯖꯤꯛꯂꯣꯏ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯤꯠꯇꯗꯤ ꯃꯆꯥꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯂꯩꯇꯦ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯆꯧ ꯑꯁꯥꯡꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯤꯆꯝ ꯑꯃꯅ ꯑꯣꯏꯕ ꯃꯤꯗꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯐꯝꯗꯗꯤ ꯅꯤꯡꯊꯧꯔꯦꯜꯗꯒꯤꯁꯨ ꯍꯦꯜꯂꯤ ꯍꯥꯏꯕ ꯇꯥꯛꯄꯅꯤ꯫ ꯑꯅꯤꯁꯨꯕ ꯄꯥꯎꯔꯧ꯫ ꯀꯂꯛꯃꯥꯡꯗ ꯆꯥꯡ ꯇꯥꯕ, ꯏꯀꯥꯏꯃꯥꯡꯗ ꯍꯣꯔꯥꯠꯄ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯇꯤ ꯑꯃꯒ ꯑꯃꯒ ꯀ꯭ꯔꯛ ꯀ꯭ꯔꯛ ꯌꯦꯡꯅꯗꯨꯅ ꯊꯕꯛ ꯑꯃ ꯑꯣꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯃꯩꯗ ꯊꯕꯛ ꯑꯗꯨ ꯁꯣꯏꯕꯗꯒꯤ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯕ ꯍꯥꯏꯕ ꯇꯥꯛꯄꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ꯫ ꯎꯖꯥꯎ ꯇꯦꯛꯂꯕꯗꯤ ꯎꯁꯥ ꯌꯥꯎꯏ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯏꯃꯨꯡ ꯄꯨꯔꯝꯕ ꯑꯍꯜ ꯂꯩꯇꯕ ꯁꯤꯕ ꯃꯇꯝꯗ ꯏꯃꯨꯡꯗꯨꯒꯤ ꯂꯩꯍꯧꯔꯤꯕ ꯃꯆꯥꯁꯤꯡ ꯑꯋꯥꯕ ꯃꯥꯌꯣꯛꯅꯩ ꯍꯥꯏꯕ ꯇꯥꯛꯄꯅꯤ꯫ ꯃꯔꯤꯁꯨꯕ ꯄꯥꯎꯔꯧ꯫ ꯈꯨꯠꯍꯩꯕꯅ ꯈꯨꯠꯅ, ꯆꯤꯟꯍꯩꯕꯅ ꯆꯤꯟꯅ ꯆꯥꯏ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯥꯅ ꯃꯥꯅ ꯍꯩꯕ ꯁꯤꯟꯐꯝꯗ ꯁꯨ ꯅꯣꯝꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕ ꯇꯥꯛꯄꯅꯤ꯫ ꯃꯉꯥꯁꯨꯕ ꯄꯥꯎꯔꯧ꯫ ꯅꯨꯡꯊꯤꯜ ꯇꯨꯝꯕ ꯁꯤꯕꯗ ꯄꯣꯛꯍꯧꯗꯦ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯇꯨꯝꯕ ꯆꯥꯕ ꯑꯃꯁꯨꯡ ꯁꯨꯕ ꯃꯇꯝ ꯅꯥꯏꯒꯗꯕꯅꯤ, ꯃꯇꯝ ꯅꯥꯏꯗ꯭ꯔꯕꯗꯤ ꯄꯨꯟꯁꯤ ꯇꯦꯟꯒꯜꯂꯤ ꯍꯥꯏꯕ ꯇꯥꯛꯄꯅꯤ꯫ ꯇꯔꯨꯛꯁꯨꯕ ꯑꯃꯗꯤ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩꯅꯤ꯫ ꯂꯥꯡꯃꯩꯊꯥꯟꯕꯤꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯂꯥꯡꯃꯩꯊꯥꯟꯕꯤꯅ ꯃꯐꯝ ꯑꯃꯗ ꯄꯤꯠ ꯑꯃꯗ ꯑꯃꯨꯛ ꯉꯥꯟ ꯇꯧꯗꯨꯅ ꯃꯐꯝ ꯁꯤꯟ ꯊꯨꯡꯅ ꯀꯣꯏꯌꯧ ꯌꯧꯕꯒꯨꯝ ꯇꯪ ꯇꯥꯅ ꯂꯩꯇꯕ ꯃꯐꯝ ꯑꯃꯗ ꯄꯤꯠ ꯃꯐꯝ ꯑꯃꯗ ꯁꯠ ꯌꯧꯕ ꯀꯣꯏꯊꯨꯡ ꯊꯨꯡꯕ ꯃꯤ ꯍꯥꯏꯕꯅꯤ꯫
ꯃꯔꯤꯁꯨꯕ ꯄꯥꯟꯊꯩꯅꯤ꯫ ꯚꯤꯝꯒꯤ ꯂꯩꯉꯥꯛꯀ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯚꯤꯝꯅ ꯂꯩꯉꯥꯛꯄꯒꯨꯝꯅ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯅ ꯑꯀꯟꯕꯅ ꯑꯆꯨꯝꯕ ꯁꯛꯇꯨꯅ ꯅꯝꯐꯨꯗ ꯊꯕꯛ ꯇꯧꯍꯟꯕ ꯍꯥꯏꯕ ꯇꯥꯛꯄꯅꯤ꯫ ꯅꯤꯄꯥꯟꯁꯨꯕ ꯑꯔꯣꯏꯕ ꯄꯥꯟꯊꯩꯅꯤ꯫ ꯂꯨꯍꯣꯡꯕ ꯈꯣꯡꯊꯥꯡ ꯊꯥꯡꯗꯨꯅ ꯂꯩꯔꯦ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯂꯨꯍꯣꯡꯂꯤꯕ ꯀꯩꯅꯥꯅ ꯇꯞꯅ ꯇꯞꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄꯒꯨꯝ ꯃꯄꯣ ꯀꯥꯏꯗꯅ ꯌꯥꯝꯅ ꯇꯞꯅ ꯆꯠꯄ ꯍꯥꯏꯕ ꯇꯥꯛꯄꯅꯤ꯫